Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari. Ngasi amuk laubirasi Thamoi Machet 48 subatangka. Matamgi khongchat kananasu thingluba ngamde. Chahi kharagi matungni Elizabeth ka Nungcthoi ga siluhongkhre machanupi amasu yawkhre. Mabung achawbagina machanupa chahi ahumuk suraba ama leire. Hanagi ipapaba yengbada inaw-nawna ubada ukhidre yengbada mapung maray farabi ama oire hanagumna kapkanbi oibadisu oikidre haingam tawngam-jadaba matawsu tawkidre tumin-tumin laishinba matawsu tawkidre mi thengnabada akiba leitre danabirna pumnamak semdokre matang matamgi matung ina wangangbasu haire magi thabaktasu nirlimana mateng yamna pangbire aduna Danabir yamna komthokle hausikan. Nirlimasu college loishin kiduna master tamthana bahaiduna MU gi entrance exam piram laga thoglakle. Kurti white color gi lei macha macha su yekpa suit oiba ama setli aduga fi ama su yali. Oi thangba nakanda bag chaktok tokba ama su yali. Danabir gi gari leiriba adomda lakpani nakaldagi nupa ama nakaurae. Nirlima natro. Nirlima fatlay thorak laga yenglakpani milen oirami nokmi. Mane. Nungairibo, kamay tawrige, yam honglamme. Nungairi. Damilan su nungairi ba natro? Nungairi aisu. Ado nangbu kay lege, MU da laklamise. Master tambagi entrance thaba laklambani. Damilan di kayo ba laklambano? Ichanupi ama exam thaba, adugi laklambani. Kanagalaki nangbo, nathantaro. Nakandagi danabirna. Macha, halasiro. Anido fatlay thoklaga yenglai. Nirlima nokmi. Halase. Milanda muk on silaga. Damilan, dadani, khangnawo. Milan karadi khawtak jay adubu makuting thokduna. Ay Milan. Danabir su makut tingthoklaga anidu makut soknay aduga hayrai. Ay Danabir, Nirlimagi husband. Damilan, ako'y mugchaluki didi. Hoy. Danabir na Nirlimagi makutche na pait na anidu chatmin na kre. Milando hanna yang lamlaga magi gari khamliba domda chat kre. Danabir sauri gari thauri waga matangang lagte. Nirlima itap-tap na. Dada, kaitawrage? Danabir saw na. Kaistawde? Nirlima Danabir doon silaga. Kay ginomi, dada na saurise. Niyagi higaladana, nupaga wari sanaramdana. Ngashine, Nungcthoi roise. Mina kaurakpadubu ay nakamay kumloy no. Asigibu sawe haiba. Sawdadi noklaga yung hairabay. As, adu haiba nateba. Matang chade haibai saudo. Danabir gari do kham laga Nirlima da faton silakpani. Gari ko kham da Nirlima makok to haifet pairaga mamit ushilaga leirami. Danabir sauramba do tok laga pakatna. Macha, kaidawrage? Kokyam ngawi dada. Aina haidro, ahing tumda bilay tobra tawnona. Taadiba, aina ngangudana. As, yam ngangi ba dada nangse? Hoy, nganglaro. Hospital amda ina thawrage, nasada check amta tawse. Nirlima kumlakti tuminalay, gari do hospital lomda thawduna lakle. Hospital yorakle, gari do gate manungda thawzilakduna khami. Phone gi ring kinglai, Danabir pocket tagi phone do laukthok paikhatli. Hello, Ima. Phone do paina gari ki thong do hanglaga animak kum tharakduna manungda tapli changminarai. Ketuki. Noi bo halaktri brane? Halaktri Ima. Macha se makok ngarokdana hospital dare. Kaidawrage Ima? Haima, ngasai su chalamdai do kok ngawi haikibani. Phajani hek yengthoro. Aduga ne, noi na halakpadane haira khara leirau ko. Hoy Ima, kay hinyo leiraktoise. Sem komla atay heisu khara hek yengo. Hoy. Asi hairaga call do thamle aduga Nirlima da on silaktuna
La'o hairaga anidu doktorgi roomda changlakle. Doktor ahal nupiduna, "Sir, changbiro." Dhanabir Nirlimaga punna changlaktuna chairduda famlare. "Iche, makuk ngawi da hai. Kamai tawbano khangde. Amta yengbiyuse." Doktor nokmi. "Toina ngawbro, kamai tawrino?" "Handak nong nini se khara toina ngawe." "Asom manungda changse." Asi hairaga nokmi tawduna hugatkre. Roomdugi nakan oirapna haifet khajinduna thamdiba adomda Nirlima sa hugatkiduna changkre. Doktor-duna Nirlimagi makhuttu haifet yengi, BP su check tawre aduga hairai. "Thagi laktaba kayam kuire?" Nirlima masadu iching chingnana, "Doktor, handak thagi numit mangani hindokle." "Adudi test amtang tawsiko. Yarani tholo." Asi hairaga thokre. Nirlima su matung inaduna tholakle. Doktor ahalduna nurse ama kauduna maroldu haikre aduga Nirlimaga punna roomdudagi thokre. Doktor dusu chairduda famlare. Dhanabirna, "Iche, kaigi oidoino?" "Sir, pau nungaiba tabasu yari. Luhongba chahi kya phabirage?" Dhanabir masadu charangnana hairai. "Chahi 3 hairakle." Nirlima doi tapna roomduda changlai. Dhanabir Nirlimada langtaknada yengi. Nirlima mana pairakpa test kittu doktor dugi mamangda thamlai. Doktor du nokmi. "Congratulations, sir." Dhanabir langtaknana, "Iche, chumlabro?" "Chumlabani." Dhanabir harauna fukhaugatlaga leplibi Nirlimada fat konseli aduga hairai. "Thank you, macha." "As, dada, doktor lairisi udra." Dhanabir Nirlima kolambadu thadoraklaga harauna, "Thank you, iche. As, aidi harawmandana iche lei haibaga kaurure." Asi hairaga famtharai. Doktor du nokladuna, "Kaideda. Ado, gynecologist amada phajana tanabana phani na khali." "Hoi iche, adudi ekhoi mu thokcharukige." Phani sir." Gynecologist ki doctor amagi manakta laktuna amuk check tawrare. Dhanabir bu hanana ikhang khangba oibana harauna wari watai tawri. Doctor duna, "Congratulations, Dhanabir. Sidaidi mapa haibado oidawrabanina khara kupna yengsinbiba tare." Dhanabir stu nokmi. "Hoi iche." "Yari khaidi arumayang tohonbigano. Aduga steer gumba kathok kashin tawbasu tohonbigano. Mamangda miscarriage oikiba leibana hena cheksinbana phai khalaga haizabani. Aduga mamagi angang khausisu khara theli." "Kaisu thoidokpa problem di leiroi ko iche?" Leiroi. Adubu mamanasu yari kai cheksinbiba tare. Thiyam driba oibana." Nirlima hoi haigumdana mangak nomi. Doktor dinamo, "Dhanabir, nangi hospital gisu gynecologist department amadi hapa yarabani." "Iche, hapnaba process di loirabani. Thabak oina pangthok tawdo ngaire." "Nangida department hapaga isu nangida oina laklasira khalini." "Yam phaba wani ise adudi. Ado wari su nungairi. Ekhoi amu." "Hoi. Nungaitaba ama hek lakpagane aingonda contact adum tawro." "Hoi iche, adudi ekhoi amu tholugige." Asumna anidu punna thokminarakduna gari khamliba adomda laktuna garida karaktuna famlare. Aduga tapna garidu thaudorakpa haure. Dhanabir di nokmi da tawduna laikre. Ma aduki matik haraubana loikre. Nirlima isaw-sawna hairai. "Dada noina tamlo master dusu." "Nupi, tumin layo. Ai monda yam nungairi." "Nungaini nang, yam nungaini ba." Asi hairaga peri leithokhi. "Angangse athumdi chaninglakpa malida bethairaklise." Dhanabirgi matawda Nirlima khubakna seset tarai. "Gari thoriko, phuge soren yumda roomda fazana furo. Haujikti lambini nungaitreba." Dhanabirgi matawduda sauramba Nirlimadu nokmi tawrakle aduga mamai leithoktuna laikre. Garido bazaromda thausilakle.
hai yoliba parengduda khamlami Nirlimada onsinduna Nangbu kari hei chaninge? kaisu chaningde ai Hairauda. dada kem chaningde bai Denabir gari dagi kumthakiduna hai yoliba domda changkhre Nirlima gari manungda murmurum soli Yam tamdauri master gai. Oiduri ba oza ga do yam. Aduga managa yam harau sadana. Sauningida ai. Denabir hai yonba phamliba singdugi manakta changsinduna ahal nupi amagi potpham mamangda lepi ahal nupi duna Ibungo kari lausige. Abo sem kg ani aduga komla su kg ani. ahal duna semdu onnaba haidana khali Denabirna Abo phajaba ngakta khanbiyu ko. ahal du nokmi Hoi hoi. Khange. Isu nupi gi chana bro nangi sibo. Hoi abo. ahal duna sem komla du onba loire duna pire e Denabirna Abo angur se kharaga pibiyu ba. ahal nupi da polythene amada angur fajaba khara khanduna hapi Se ibungo yara dro taidi. Abo yarni pisa kya tarage. Lisinga maga chamaga yankai tare. Denabir wallet tu lokthok paisa du piramduna khaw mayom pairaga gari khamliba domda lakle gari da karaktuna khaw mayom singdu maningi sitta thami aduga gari du thawba hokre ngahaki matungda yum yoraktuna gari du thawzilaklaga sumangda khamlaga anidu imungda changminarakle ketuki TV thaduna yenglaga leirami macha mamo halakpa ubada haire e Doctor na kari hairak lage. Nirlima tapna Aidi haiba ngamloi ko. Nang nanupini nang hayo he kaino. Haima kaino ni nabani na murum tawridobo. asi hairaga haugalaki Ngamaroi dadana hayo. Nirlima asi hairamlaga mathakta prap kakre Denabir mako khotlaga lehaure Karino ni bungo nang na tawridobo. As ima aikhoida mi amala ani haiba. kana lakni haino ne Karino ni bungo nang na haridobo. Doctor na kari hairak lage hanglaga. As aikhoi masi gyan ta de. Hona su lak tore haiba. asi hairamlaga mathakta grong chengkhatkre ketuki harauna la hauri Aseng brane nang na haridobo. As kamai tawni idea. Moi pabung namda pau hana pirukige. asi hairaga moigi room da chensinkre mathaktani Denabirna Nangna ko kharasu yabasida engonda mo hayale. Nirlima fanik tu thopna haire e Chapmana dro dadana hairaso. Denabir Nirlima gi manakta changsilaga konsili Kamaina mana doino. Nangna hairagane hena imana lumdoini. Ado macha ichanupi nungsiba ma dadada piyo ko. aidi napana hena pami Aidi ichanupi pami nangumbi. dada aina wakibadugi khallagadi ai ichanupi pamdi Asuk nungaiba numitsida kaigino nangna adu amuk ningsinglisibo. asi hairaga koli du thadore e aduga famungda tapna famali aduga amuk makha tara e Aidi nangumna thawna laibi ichanupi pami. Nirlima mapi ira chele e Macha nungaiba numitsida pi tahangumsiba. Nirlima nokmi haibagumna mangak nomi Nungdangdi party tawdeni ayangangsingda kai leina ba hairukige. Aduga nangi chanaba pukhalake. Nanga ko tharamuko makhada kumlakanuko. Nirlima haibagumna mangak nomla e Denabirgi matawda nokmi yengi Denabir Nirlimagi nakta changsinduna laibakta nungsina chupiraga Phajana leiramuko. asi hairamlaga roomdagi thokre Denajitsu halaktuna sofada ketukiga punna famduna leirami machanupa kumtharakpa ubada nokmi kaurei Bungo Denabir changsilaktuna khomlai kai hage pa bungo. Denajit harauna Bungo
Party ama sinaba thorang to. Aigi khangna chanaba sing loina haikrabani. Hoi babu. Ketukina amu yumda sinbadu nungaigadrane marang. Adu oiragana hotel yaifabada contact tawkrabungo. Hoi babu. Imaudo kemta charamkhiroi. Ai kari no kita pijanaba tawrukige. Asi hairaga Ketuki hogalaga kitchenlomda chatkhre. Ima, haido khoigi room da lehorabani. Ketuki chatna. Hoi, imaugi chanaba piba kabada putharaklage. Dhanajitna. Ngallingaida line launarabungo. Nangi marupsingso haikro. Babu, aigiri kona silagi. Yumda lairiba angangsinga kainama charage. Ho, fare. Asi hairaga Dhanajit hogatkre. Dhanabirsu mangolomda thoglakle. Aduga naubabu kauraklami. Nauba. Nauba gari singdu yanglambani prap changsilaklaga. Kay hagi sir. Hotel yaifabada kanting amta tawko. Ngasigi pabungi party gini haiko. Adu loiraga bazar da chatluro. Nui kay chage habino hainaro aduga leiro. Paisa do ay GPay da kaplaklage. Sir, kay legi ngasise. Dhanabir nokmi. Mi masing hengalakpay ni Nauba. Asi hairaga yung manunglomda changkre. Nauba ngahakti karino haina khali kona gyan laktuna harauna moina lairiba domda chensinki. Paudo moy masal tamnaduna harauna nokminari. Dhanabir na sakfam kaina laikiba nirlimana pendana kapkiba loina khangbana ngasi nungaiba pau tabada imungdu aduki matik harauna rami. Nauba na bazar chatkre Rosni Kantana Dhanajit puduna chatkre hotel yaifabada. Nauba gari do mafam chana khamlamduna bazar manungda changlai. Napi chabi yoliba adomda changsilaktuna. Ine, kilo da kaya no sibo? Bunga, chahum yang kai kaktani, lauro, kilo kaya lauge haribano. Ine, kilo humda pibiyo. Ngayon biduna nga do kilo da thangatuna oli. Ibunga, sidi kilo humakay tare ne, sidagi hena pikpadi yaudrebo. Adu dum pibiro ine. Ngayon biduna nga do polythene namada haptuna pirei. Piraklibadu lauratuna walletagi chonga chapi hum puthokuna pi. Ngayon biduna achoibadu halaktuna pirei. Adu lauraga naubasu thoglakle. Lambigi mataide yoliba maroi matpang kharasu lairei aduga yen yonba dukana changduna yen oksu laure. Insang laiba loiretuna yumda halaktuna kitchen da changlai. Ketukina. Nauba, nang halaklabro? Hoi ma, nga ni sina. Sina itay mamachagi chana ba haina aina lairakpani. Kari nga no nauba semalaklabro? Nauba khau mayumdu dinner table duda thamlaga. Napi chabi ni ma, loina semalaklabani. Ketukina changsinduna nga hapa polythene do hangdoktuna yengi. Sidi onthong na yamkreda. Kilo humakay ni ma. Ngaugere yaigera imana fani haida tawro. Aisu insang thongnaba amta tawroge mapalda. Naubadu imungdagi thoklaktuna sangoiduda gas burner du puthoktuna insang thongnaba haidana koina famduna maroi mapang semli. Wari sunungairi mayamdu ngasidi imungsi harau tayambana pikhek thali. Somrum manungdani nirlimadi hipli masasu ihai hainingde ichok thabadawna su tawri. Dhanabir phone du wari saraga changlai. Ma, pahalake. Asi haraga nirlimada phone du pi. Nirlima phone du lauraga yengi mayumgi oirambada harauna. Inama. Imani jan, nangmu nasa kaisu tawdabro. Ima, kem chaba su yade. Sum handoke tawi. Isa su yam wai. Hauna sani. Ado, aruma yang tawba yade ko. Nang na mathagda kato kasin tawba dusu cheksin dawni ko. Hoi ma. Dhanabir na phone do amuk lauraga hairei. Ima, hayeng do ay milo ba tharake. Punda ba su kuire, chak charase sida. Sanahul na inukumlai. Tharakano. Nabai gane punne hekta laakla doni. Ichando kari chaningi hangu. Ipana lakpada purake. Dhanabir nirlimada onsilaga. Macha, nang kay chaninge, babana lakpada purake haye.
Nga macha machado paknam chaninge adu puro hayo. Nirlimana hairibadu taraduna purake. Mapaldagi lau khongbagi makhol tarai. Danabir phone du Nirlimada pisilamlaga roomdagi thoglai. Makha kumtharakpaga Romesh sauna paisilaktuna Danabirda mamaida kinni hekta thinjili aduga sauna. Aisi nangi kanano ha?